मरुओइबा पाव हियांगगी निनी पानबा निंगोल चाकौबगी थौरम मणिपुर खत्ता नतना मणिपुरगी मपानदा लेरिबा इरेचासिंगसु हराव तयामना पांगथोकनाख्रे अमदी मियोय अमा थांगना यालंबदगी सिनिंगचिता हिंहौरे थौदोक असिगी मतंगदा मियामगी ओइबा मिफम अमा पांगथोकना वारेप कया लौखरे हियांगगी निनी पानबा नुमित्ता मयुम मकई पानखिदुना युमनाक सागई होंख्रबी मचे मचल अमदी मने मदोन सिंगबु मपामदा कौदुना मबुंग मौपा अमदी अहल लमन सिंगा पुन्ना चाक चामिनदुना अमदी अंगंबा खुदोल पीदुना याइफा थौनीजबगी कुमहै निंगोल चाकौबगी थौरम मणिपुरदा खक्ता नतना मणिपुरगी मपानदा लेख्रबा इरैचासिंगनसु हराव तयामना पांगथोकनाख्रे इंग कुमजा लिसिंग अनिगा कुलुमदोगी मे अहुमदगी हौखिबा कांगलुपकी इरांगना मरम ओइरगा लांजेनरखिबा मियोइसिंगी मरक्ता मसा वाई संग्रबी नुपीसिंगी दमक्तसु बीजेपी मणिपुर प्रदेशना अखन्नना सिंदुना युखुमन लंपाक्ता लेबा यूथ हॉस्टेलदा लेरिबा रिलीफ कैंप की इनमेट सिंगबु ngarang नित्याइपा चुथेक्ता लेबा थंबाल संगलेंदा चाकौदुना निंगोल चाकौबगी थौरम असि हराव तयामना पांगथोखी थौरम अदुदा बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयूम शारदा देवी ओबीसी मोर्चा की प्रेसिडेंट आर.के. नोंद्रेन खोंबा अमदी वाइस प्रेसिडेंट एल मीना बंतना थौरम अदुगी मरुओइबा थौबुसिंग ओइना सरुक याखी इनमेट चनीगा यांखैरोमना सरुक याखिबा चाकौबगी थौरम अदुगा मरी लेनना बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयूम शारदा देवी ना हाई हियांगई की निनी पानबा निंगोल चाकौबा कुमहै असि मणिपुर की ओइना ख्वाइदगी चाउबा कुमहै अमनी नुमित असिदा मबुंग मौपासिंगना मचे मचल सिंगबु चाक कौदुना चाक चरा अमा चामिनदुना मचिन मनाव ओइबगी असेंगबा नुंगसिबगी मरी अदु मयेक सेंगना ताकली बीजेपी मणिपुर प्रदेशना चलाइरिबा नुपी सिंगतगी ओइबा रिलीफ कैंप असिदा ngasi फावबदा आंगांग चनीगी मथक्ता पोखरे रिलीफ कैंप असिदा मिरोलबी नुपी सिंग अमदी नौना आंगांग उनखिबा ममा ओइबी कया चेक्सिनना सेनदुना असोय आंगाम यावदना बहोनदुना लाकली निंगोल चाकौबा असिदा इरैचा पुमनमक मरु ओइना रिलीफ कैंप की इनमेट सिंगी मफमदा बीजेपी मणिपुर प्रदेशना याइफा पाउजेल पिजरी हाइना मांगना मखा ताखी निंगोल चाकौबगी कुमहै असि ngarang थौबाल डिस्ट्रिक्ट तसु पाकसन्ना पांगथोकनाखि निंगोल चाकौबगी कुमहै असिगी सरुकमा ओइना थौबाल डिस्ट्रिक्ट की लेसांगथेम अवांग लेकाइदा लेबा लेसांगथेम अवांग लेकाइ यूथ सेंटर न सुसिंदुना वांजिंग कोदोमपोकपी अमसुंग लमदिंग हायर सेकेंडरी स्कूल की रिलीफ कैंप लेरिबा चही अनि मखाइरोम फाजिलक्लबा इंकुमजा लिसिंग अनिगा कुलुमदोइगी मे अहुमदगी लमदम असिदा थोकलिबा इरांग असिदा मयुम मकई अमदि लंथुम मई थादोकपीख्रबा मोरेदगी लांजेनरकपा आईडीपी सिंगी निंगोल सिंग चाकौबगी थौरम अमा लेसांगथेम केलीमखोंग कम्युनिटी हॉलदा पांगथोखी चाकौबगी थौरम अदुगा मरी लेनना पांगथोकपा अचंबा थौरम अदुगा मरी लेनना वांगांगखिबा लेसांगथेम अवांग लेकाइ यूथ सेंटर की प्रेसिडेंट तखिलंबम बिरेन फोंदोखिबदा हौखिबा इंकुमजा लिसिंगनी कोलुमदोइगी मे अहुमदगी हौरखिबा इरांग असिना मरम ओइरगा मयुम मकई अमदि लंथुम मांगखिबदगी थौबाल डिस्ट्रिक्ट की वांजिंग कोदोमपोकपी अमसुंग लमदिंग हायर सेकेंडरी स्कूल दा हांगलिबा रिलीफ कैंप लेरिबा इचे इचल सिंगबु मखोइगिदमक अखोइ लेरी हाइबा खंगहनबा ओइना चाकौबगी थौरम असि सिंजबनी हाइखी नाकलमरोमदा मोरेदगी वांजिंग कोदोमपोकपी रिलीफ कैंप लेरिबा टीएच रोमीबलाना फोंदोखिबदा असिगुम्बा मैतै सिंगी ख्वाइदगी चाउबा चही अमगी मनुंगदा अमुखक थोकपा निंगोल चाकौबा कुमहै असिगा मरी लेनना लेसांगथेम अवांग लेकाइ यूथ सेंटरना चाक कौबीबा असि यामना हराउजै मसिगिदमक्ता लमदम असिगी मियाम अमदी यूथ सेंटर की इबुंग इप्वा सिंगबु थागतचरी हाइबना चिंगबा वाफम कया थमखी चाकौबगी थौरम अदुगा मरी लेनना यूथ सेंटर की माइकैदगी रिलीफ कैंप तगी लाकपा इमा इबेल अमदी निंगोल सिंगदा दखिना ओइना अचंबा खुदोल पोत तमखी चाकौबगी थौरम अदुदा आंगांग सिंग यावना मियोय चहुम रोमना सरुक याखी
ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯕꯨ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯆꯥꯛꯀꯧꯗꯨꯅ ꯑꯉꯝꯕ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯇꯝꯖꯗꯨꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯅꯅꯕ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛꯇꯪ ꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯧꯔꯝ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯇꯥꯎꯕ ꯐꯨꯝꯗꯤꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯟꯗꯥꯔꯤꯕ ꯆꯝꯄꯨ ꯈꯥꯡꯄꯣꯛ ꯐ꯭ꯂꯣꯇꯤꯡ ꯚꯤꯂꯦꯖꯇꯁꯨ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯗꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯀꯥꯔꯁꯤꯡꯗ ꯆꯥꯛꯀꯧꯕ ꯆꯠꯅꯔꯒꯁꯨ ꯆꯝꯄꯨ ꯈꯥꯡꯄꯣꯛ ꯐ꯭ꯂꯣꯇꯤꯡ ꯚꯤꯂꯦꯖꯀꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯑꯃꯗꯤ ꯐ꯭ꯂꯣꯇꯤꯡ ꯚꯤꯂꯦꯖ ꯑꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯛꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯂꯝꯗꯝꯗ ꯆꯠꯄꯗ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯅꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔꯗꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯀꯁꯥꯔꯗꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯤꯜꯘꯥꯠ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯂꯝꯂꯦꯟ ꯑꯇꯤꯡꯕꯤ ꯖꯤꯔꯤꯕꯥꯝꯗ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯁꯣꯁꯤꯌꯦꯁꯟ ꯑꯖꯨꯀꯥꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯏꯃꯥ ꯏꯟꯗꯣꯟ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯍꯥꯟꯅꯒꯤ ꯑध्यꯛꯁ ꯀꯦ.ꯑꯩꯆ. ꯖꯥꯅꯀꯤ ꯗꯦꯕꯤ, ꯑꯖꯨꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯥꯏꯄꯥꯛ ꯁꯅꯥ ꯃꯉꯥꯡ, ꯑꯃꯨꯀꯣꯛ ꯖꯤꯔꯤ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯕꯗꯨꯜ ꯁꯠꯇꯥꯔ, ꯄꯨꯇꯨꯜ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯐꯨꯟꯗꯥꯏ ꯂꯨꯋꯥꯡꯃꯩ ꯇꯤ.ꯑꯥꯔ.ꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯊꯪꯁꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯖꯤꯔꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯖꯦ.ꯗꯤ.ꯑꯣ)ꯅꯁꯨ ꯊꯧꯔꯝ ꯑꯁꯤ ꯖꯤꯔꯤ ꯏꯃꯥ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯖꯤꯝꯄꯥꯜꯒꯤ ꯑꯣꯐꯤꯁꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯌꯥꯁꯤꯡꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯄꯥꯔꯤ ꯄꯨꯔꯤ ꯑꯊꯧꯕ ꯅꯤꯡꯁꯤꯡ ꯂꯨꯞꯀꯤ ꯆꯦꯌꯔꯃꯦꯟ ꯇꯤ.ꯑꯩꯆ. ꯁꯣꯃꯣꯔꯦꯟꯗ꯭ꯔꯣ ꯁꯤꯡ, ꯖꯦ.ꯗꯤ.ꯑꯣ.ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏ. ꯗꯤꯋꯥꯟ ꯁꯤꯡ, ꯖꯤꯝꯄꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ. ꯕꯤꯃꯣꯂꯥ ꯗꯦꯕꯤ ꯑꯃꯗꯤ ꯖꯤꯝꯄꯥꯜꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯅꯨꯔꯤꯅꯥ ꯕꯦꯒꯝꯅ ꯃꯊꯪꯁꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨ ꯄ꯭ꯔꯚꯥ ꯁ꯭ꯇꯦꯆꯨ ꯏꯟꯁꯇꯣꯂꯦꯁꯟ ꯀꯃꯤꯇꯤ ꯀꯁꯥꯔꯅ ꯁꯤꯟꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝꯒꯤ ꯀꯁꯥꯔꯗ ꯂꯩꯕ ꯕꯤꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 2 ꯂꯈꯤꯄꯨꯔꯗ ꯊꯝꯂꯤꯕ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨ ꯄ꯭ꯔꯚꯥꯒꯤ ꯃꯤꯇꯝꯗ ꯍꯩ ꯂꯩ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯈꯤꯄꯨꯔꯒꯤ ꯕꯤꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 2ꯗ ꯂꯩꯕ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨ ꯄ꯭ꯔꯚꯥ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯈꯤꯜꯂꯤꯕ ꯏꯟꯗꯨ ꯄ꯭ꯔꯚꯥꯒꯤ ꯃꯤꯇꯝꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯩ ꯂꯩ ꯑꯃꯗꯤ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯈꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯥꯏꯗꯦꯝ ꯀꯥꯟꯇ ꯁꯤꯡꯍꯅ ꯃꯤꯌꯥꯝꯅꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯁꯔꯨꯛ ꯌꯥꯕ ꯆꯠꯄꯗ ꯃꯤꯀꯨꯞ ꯈꯔꯗꯪ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨ ꯄ꯭ꯔꯚꯥꯒꯤ ꯃꯤꯇꯝ ꯑꯁꯤꯗ ꯍꯩ ꯂꯩ ꯀꯠꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯤꯑꯣꯏ ꯑꯃ ꯊꯥꯡꯅ ꯌꯥꯟꯕꯗꯒꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯟꯊꯦꯜ ꯑꯋꯥꯡꯗ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 15 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯑꯦꯝ.ꯗꯤ. ꯑꯇꯥꯕꯨꯔ ꯔꯍꯃꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯕꯨꯡꯉꯣ ꯑꯇꯣꯞꯄ ꯃꯤꯡ ꯑꯦꯝ.ꯗꯤ. ꯖꯅꯥꯕ ꯈꯥꯟꯗ ꯁꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯥꯡꯅ ꯃꯀꯣꯛ ꯑꯃꯗꯤ ꯉꯛꯁꯝꯗ ꯇꯝꯊꯤꯅ ꯌꯥꯜꯂꯝꯕꯗꯒꯤ ꯂꯥꯏꯀꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯟꯊꯦꯜ ꯌꯨꯅꯥꯏꯇꯦꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ (SUDC), ꯁꯟꯊꯦꯜ ꯖꯃꯥꯠ ꯎꯜ ꯎꯂꯦꯃꯥ ꯄꯟꯆꯥꯌꯠꯀꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯁꯟꯊꯦꯜꯒꯤ ꯃꯤꯌꯥꯝ ꯌꯥꯎꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯁꯟꯊꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫
amadi miyoi ama thangna yalambadagi sining chikta hinhore thawdok asigi matangda miyanggi oiba mifam ama pangthoktuna warek kaya laukhre